ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯚꯨꯠꯀꯤ ꯋꯥꯔꯤ ꯏꯕ ꯁꯛꯊꯤꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯤꯒꯠꯄ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯤꯡ ꯊꯤꯒꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯄꯥꯝꯕꯤꯔꯝꯗꯦ ꯑꯃꯗꯤ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯀꯌꯥ ꯄꯥꯝꯅꯔꯝꯗꯦ꯫ ꯈꯥꯒꯦꯝꯕ ꯈꯨꯜ ꯑꯗꯨꯗ ꯍꯪꯕ ꯌꯥꯕ ꯊꯕꯛ ꯍꯪꯂꯦ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯛꯇꯦ꯫ ꯃꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯃꯔꯨꯞꯅꯤ, ꯃꯃꯤꯡꯅ ꯁꯌꯥ ꯀꯧꯔꯝꯃꯤ꯫ ꯁꯌꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯤꯅ ꯈꯥꯒꯦꯝꯕꯒ ꯂꯣꯏꯅꯕꯗꯨ ꯌꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯈꯥꯒꯦꯝꯕ ꯁꯌꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯌꯥꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯌꯥ, ꯊꯕꯛ ꯌꯥꯝ ꯐꯩꯅ? ꯁꯦꯜ ꯇꯥꯟꯗ ꯌꯥꯗ꯭ꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯆꯪꯉꯛꯑꯣ." ꯈꯥꯒꯦꯝꯕ ꯀꯥꯈꯠꯇꯨꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯃꯤ꯫ "ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯍꯌꯦꯡꯁꯦ ꯅꯪ ꯊꯕꯛ ꯁꯪꯉꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯌꯥꯏꯅꯦ, ꯆꯠꯂꯨꯁꯤ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ꯫ ꯑꯇꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯈꯤꯔꯦ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯕ꯭ꯔꯥ ꯂꯥꯡꯂꯤꯕ꯭ꯔꯥ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯤꯒꯦ? ꯑꯩ ꯍꯧꯕ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯊꯕꯛ ꯊꯤꯅꯤ ꯍꯥꯏꯕꯗꯨꯕꯨ ꯐꯪꯉꯕꯣ? ꯀꯝꯗꯧꯔꯒꯦ?" ꯈꯥꯒꯦꯝꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯐꯪꯗꯦꯗ, ꯈꯪꯗꯦ ꯁꯌꯥ꯫ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯖꯕ ꯈꯛꯇꯅꯤ꯫ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯑꯩꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯗꯦ, ꯍꯪꯒꯣꯏꯅꯤ꯫ ꯃꯤ ꯑꯃꯕꯨ ꯃꯥꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯅ ꯂꯦꯞꯄ ꯉꯝꯃꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯀꯣꯛ ꯉꯥꯎꯏ." ꯁꯌꯥ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ, "ꯍꯦ ꯁꯣꯅꯣ, ꯃꯁꯤ ꯄꯥꯈꯠꯅ ꯈꯟꯖꯤꯟꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯃꯤꯈꯩ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ, ꯀꯥꯟꯅꯗꯦ꯫ ꯈꯨꯜꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯗꯤꯅꯦ, ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ? ꯁꯍꯔꯗ ꯆꯠꯂꯒ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯊꯤꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ." "ꯁꯌꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯆꯥ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯊꯤꯕꯗ ꯌꯥꯝ ꯋꯥꯏ꯫ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯊꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯣ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯩ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯊꯣꯛꯑꯁꯤꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯂꯒ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯣꯖꯥ ꯁꯥꯔꯒꯦ ꯍꯥꯏꯔꯣ? ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯅꯪꯅ ꯏꯒꯦ ꯍꯥꯏꯔꯤꯕꯣ?" "ꯆꯨꯝꯅꯒꯤ ꯋꯥꯔꯤ ꯏꯕꯗꯤ ꯃꯤꯅ ꯇꯥꯅꯤꯡꯉꯣꯏ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯒꯨꯝꯕ ꯏꯕ ꯑꯩ ꯄꯥꯝꯃꯤ꯫ ꯃꯗꯨꯅ ꯃꯤꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ." ꯁꯌꯥꯅ ꯈꯥꯒꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ, "ꯈꯥꯒꯦꯝꯕ, ꯅꯪ ꯋꯥꯈꯜꯗꯣ ꯑꯥ ꯌꯧꯅ ꯈꯟꯖꯤꯜꯂꯦ, ꯌꯥꯔꯔꯣꯏ꯫ ꯃꯤꯒꯤ ꯋꯥꯔꯤ ꯊꯤꯒꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯣꯏꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ꯫ ꯏꯃꯥꯒꯤꯁꯨ ꯏꯆꯜꯒꯤꯁꯨ ꯈꯔ ꯈꯜꯂꯨ." "ꯈꯪꯗꯦ ꯁꯌꯥ, ꯃꯁꯤ ꯅꯠꯇꯕ ꯑꯩꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ, ꯑꯩ ꯍꯟꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪ ꯐꯖꯅꯗꯤ ꯋꯥꯈꯜ ꯈꯜꯂꯨꯍꯦ꯫ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯋꯥꯒꯗꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯒꯅꯨꯀꯣ." ꯈꯥꯒꯦꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯌꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯈꯥꯒꯦꯝꯕꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯛꯄ ꯃꯤꯗꯗꯤ ꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯈꯥꯒꯦꯝꯕ, ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ?" "ꯍꯣꯏ ꯏꯃꯥ, ꯍꯌꯦꯡꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ." "ꯐꯩ ꯐꯩ꯫ ꯁꯌꯥ, ꯅꯪꯕꯨ ꯆꯥꯒ ꯑꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯃꯤ ꯂꯥꯛꯑꯒ?" "ꯌꯥꯔꯅꯤꯗ ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯊꯛꯑꯔꯣꯏꯒꯦ꯫ ꯑꯩ ꯌꯨꯝꯗꯁꯨ ꯊꯕꯛ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ." "ꯑꯩ ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦꯀꯣ ꯈꯥꯒꯦꯝꯕ, ꯁꯨꯝ ꯂꯩꯍꯧꯔꯒꯦ." ꯈꯥꯒꯦꯝꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯅ ꯈꯥꯒꯦꯝꯕꯒ ꯎꯅꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯪ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯀꯔꯝ ꯀꯥꯟꯗ ꯃꯤ ꯑꯣꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯆꯥꯛꯇꯣꯔꯤ꯫ ꯃꯤꯕꯨ ꯇꯤꯟꯅꯔꯨꯅꯨ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ? ꯃꯥꯕꯨ ꯀꯔꯤ ꯇꯧꯒꯦꯕ? ꯃꯤ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯃꯤ ꯍꯥꯏꯕꯁꯦ ꯁꯛꯇꯝꯅ ꯂꯦꯞꯄ ꯌꯥꯗꯕꯅꯤ꯫ ꯃꯁꯛ ꯐꯅ ꯌꯥꯝꯅ ꯐꯖꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯗꯨꯔꯣ ꯑꯩꯅ ꯂꯣꯏꯅꯧ ꯍꯥꯏꯁꯦ?
ꯑꯩꯗꯤ ꯃꯥꯒ ꯑꯗꯨꯝ ꯇꯤꯟꯅꯅꯤ, ꯑꯗꯨꯝ ꯂꯣꯏꯅꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ. ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ, ꯑꯩꯅꯁꯨ ꯄꯥꯡꯅꯤ. ꯈꯪꯗꯦ, ꯇꯤꯟꯅꯧ. ꯑꯗꯨꯒꯅꯦ, ꯍꯌꯦꯡꯋꯥꯏ ꯏꯌꯥ ꯅꯨꯄꯥꯒꯗꯤ ꯑꯣꯏꯍꯟꯒꯅꯨꯀꯣ. ꯑꯩꯗꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯗꯤ ꯐꯔꯦꯗ, ꯌꯥꯎꯔꯨꯔꯅꯨ. ꯑꯩ ꯇꯣꯉꯥꯟꯅ ꯍꯣꯡꯖꯔꯒꯦ. ꯅꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯩꯅꯗ꯭ꯔꯁꯨ, ꯅꯨꯡꯁꯤꯗ꯭ꯔꯁꯨ. ꯑꯩꯗꯤ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯃꯣꯏ. ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ. ꯑꯩꯗꯤꯅꯦ, ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ. ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯂꯩꯁꯤꯜꯂꯅꯤ. ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯌꯥꯗꯨ ꯆꯪꯈ꯭ꯔꯦ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ. ꯉꯝꯃꯤꯗꯀꯣ ꯑꯣꯟꯊꯣꯛꯅ. ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ. ꯏꯁ, ꯃꯗꯨꯒꯤ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯈꯥꯒꯦꯝꯕꯗꯨꯕꯨ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯔꯗꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ. ꯈꯥꯒꯦꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ. ꯃꯆꯟꯅꯨꯄꯤꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯒꯤ ꯍꯜꯂꯛꯄꯅꯤ. ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ. ꯏꯕꯨꯡ, ꯀꯔꯝ ꯀꯥꯟꯗ ꯑꯩꯕꯨ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤ. ꯂꯩꯅꯥ, ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦ. ꯍꯧꯖꯤꯛꯇꯤꯅꯦ, ꯅꯕꯨꯡ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯤ, ꯁꯦꯜ ꯊꯣꯛꯇ꯭ꯔꯤ. ꯑꯩꯅ ꯁꯦꯜ ꯊꯣꯛꯑꯀꯥꯟꯗꯅꯦ ꯁꯣꯏꯗꯅ ꯄꯨꯕꯤꯗꯣꯏꯅꯤ. ꯁꯣꯏꯗꯅ ꯄꯨꯕꯤꯌꯨꯀꯣ. ꯄꯨꯕꯤꯗꯣꯏꯅꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯏ. ꯅꯈꯣꯏꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯣꯏ ꯃꯥ. ꯐꯔꯦ. ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯑꯕꯅꯤꯅꯅꯦ, ꯌꯨꯝꯁꯦ ꯈꯔ ꯁꯪꯍꯧꯔꯣ. ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯨꯈꯤꯒꯦ. ꯍꯣꯏ ꯃꯥ. ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯀꯩꯊꯦꯜ ꯊꯣꯛꯅꯅꯕ ꯆꯠꯈ꯭ꯔꯦ. ꯂꯩꯅꯥꯁꯨ ꯃꯐꯤ ꯍꯣꯡꯕ ꯆꯪꯈ꯭ꯔꯦ. ꯈꯥꯒꯦꯝ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ. ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯋꯥꯈꯜ ꯊꯣꯛꯇꯦ. ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯁꯌꯥꯒꯤ ꯅꯤꯡꯊꯤꯖꯕ, ꯃꯥꯒꯤ ꯃꯒꯨꯟꯕꯨ ꯁꯩꯊꯥꯗꯨꯅ ꯅꯤꯡꯁꯤꯡꯂꯒ ꯏꯕ ꯍꯧꯔꯛꯂꯝꯃꯤ. ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ. ꯁꯛꯈꯪꯗꯕꯤ, ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡ, ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯖꯕꯕꯨ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦꯗ. ꯄꯥꯈꯠꯆꯩ. ꯀꯂꯛ ꯆꯥꯎꯕ ꯊꯃꯣꯏꯁꯤꯅ ꯅꯍꯥꯛꯀꯤꯗꯃꯛ ꯁꯥꯐꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ. ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯆꯤꯡꯁꯤꯜ ꯇꯠꯇꯅ ꯅꯪꯒꯤ ꯅꯅꯥꯛꯇ, ꯅꯪꯒꯤ ꯃꯨꯔꯕ ꯆꯣꯏꯆꯥꯏꯅꯔꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯇꯨꯡ ꯍꯟꯗꯨꯅ ꯅꯪꯕꯨ ꯀꯧꯖꯈꯤ. ꯂꯥꯡꯇꯛꯅꯔꯕ ꯊꯃꯣꯏ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯔꯔꯣꯏ. ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯅꯥꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯕꯨꯡ. ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯇꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯌꯨꯝ ꯉꯥꯛꯇ ꯁꯪꯕꯤꯔꯝꯃꯣ. ꯍꯣꯏ, ꯆꯠꯂꯨꯔꯣ. ꯀꯨꯏꯔꯛꯀꯅꯨꯀꯣ, ꯊꯨꯅ ꯍꯜꯂꯛꯑꯣ. ꯂꯩꯅꯥꯁꯨ ꯆꯠꯈ꯭ꯔꯦ. ꯈꯥꯒꯦꯝꯕ ꯑꯃꯨꯛ ꯃꯈꯥ ꯏꯒꯦ ꯇꯧꯕꯒ ꯋꯥꯈꯜ ꯑꯗꯨ ꯐꯨꯟꯖꯤꯟꯈ꯭ꯔꯦ. ꯌꯥꯗ꯭ꯔꯦꯗ, ꯁꯤ ꯑꯣꯏꯔꯔꯣꯏ. ꯑꯩꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕꯁꯤ ꯌꯥꯔꯔꯣꯏ. ꯃꯤꯅ ꯈꯔ ꯇꯥꯅꯤꯡꯒꯗꯕ ꯋꯥꯔꯤ ꯑꯣꯏꯅ ꯏꯕꯅ ꯐꯒꯅꯤ. ꯍꯥꯡꯆꯤꯠꯁꯦ ꯑꯩ ꯑꯇꯣꯞꯄ ꯈꯨꯜ ꯑꯆꯧꯕ ꯑꯃꯗ ꯆꯠꯇꯨꯅ ꯑꯩ ꯏꯕ ꯌꯥꯕ ꯋꯥꯔꯤ ꯈꯔ ꯊꯤꯔꯨꯈꯤꯒꯦ. ꯈꯥꯒꯦꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯦ, ꯑꯗꯨꯒ ꯁꯤꯡ ꯑꯣꯏꯅ ꯈꯥꯏꯕ ꯊꯣꯔꯛꯂꯝꯃꯤ. ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯊꯩ. ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ. ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ. ꯑꯩꯅ ꯄꯥꯈꯪ ꯑꯔꯤꯕꯗꯨꯝ ꯑꯣꯏꯔꯤ. ꯍꯣꯏꯗ, ꯑꯩꯁꯨ ꯌꯥꯝꯅ ꯑꯍꯜꯃꯛꯇꯤ ꯅꯠꯇ꯭ꯔꯤ. ꯆꯍꯤ 5-6 ꯁꯨꯕꯗ ꯉꯥꯏꯔꯤ. ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯄꯥꯝꯕꯤꯅꯕ ꯅꯨꯄꯤꯒ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯜ ꯑꯃꯗꯤ ꯏꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯂꯒꯦ. ꯃꯤꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯕ ꯑꯩ ꯀꯩꯁꯨ ꯊꯤꯔꯔꯣꯏꯒꯦꯗ. ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ. ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯥꯒꯦꯝꯕꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯂꯩꯅꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯦ. ꯏꯕꯨꯡ, ꯀꯥꯏꯗꯅꯣ ꯌꯥꯝ ꯉꯟꯅ? ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯀꯅꯥꯒ ꯆꯠꯇꯣꯏꯕ? ꯍꯪꯒ꯭ꯔꯕꯣꯅꯦ, ꯃꯆꯦ ꯁꯥꯕꯤꯁꯤꯗꯤ. ꯅꯆꯦ ꯁꯌꯥꯒ ꯆꯠꯇꯣꯏꯅꯤ. ꯏꯆꯦ ꯁꯌꯥꯒ? ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏꯅꯦ. ꯑꯗꯣ ꯏꯆꯦ ꯁꯌꯥꯁꯦ ꯃꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ. ꯌꯥꯝꯅꯁꯨ ꯐꯩ. ꯀꯣꯟꯅ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯅꯤꯀꯣ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ. ꯃꯥꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ. ꯑꯩꯁꯨ ꯈꯟꯗꯦ. ꯃꯤꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ. ꯑꯩꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯂꯩꯅꯥ. ꯏꯁ, ꯅꯨꯡꯁꯤꯕꯕꯨ ꯁꯛꯇ ꯈꯥꯏꯕ꯭ꯔꯣ? ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯁꯤꯗꯤ. ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯔꯤꯅꯤ. ꯐꯔꯦꯁꯦ. ꯏꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯉꯟꯅ ꯍꯧꯒꯠꯄꯅꯤ. ꯉꯁꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤ. ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯆꯣ. ꯃꯁꯥꯗꯣ ꯅꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ. ꯂꯩꯅꯥ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯒ ꯃꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯨꯒꯠꯄ ꯍꯧꯔꯝꯃꯤ. ꯕꯦꯝꯃ,
Imaadi ngarang wamandana tumkiba aduda nong ngale haibaga kauthoure pungsu aa yauramani taurise adugibudi khulsida yahongambi mamase nangna oiramgani ataidine pung 8 ki matungdani nong ngalise phare phare imasune sat sat irumai thajarake ngasidine nga phaba chakadabani nangsune mahai tamfamda chakadabani na thengani Gayatri du sat sat chakre mapa ibungo laikhidabadagi khagemba mahai tamba tokhirami Larik yamna haijaba misakni adubu matam maduda wabana namhatkibana magi apamba lambi adu thadokhirami khagemba ngaiba yaba ngaire saya lakpa ude lakteni masibo kaidawrajan mamana mu thinga jala aibu makoida chalusira madusu phajadeni aina machanupido namdana buba mani wakhal serana na laukhini aidi ngasai khei nganna luisilaga thokna tankreda Khagemba imung hek changge tawbaga konthongdagi sayana kaurei Khagemba lao Khagemba sayana lepadu ure sor sangna honthai imungda changlakduna mama ibemada lai khurumba chalukhige hairamnaga mahak thokre nang ama aidi ngasai dagi loisalaga ngairabani aduga hojikta lai apangba nupiga nupaga bumanaba yabra nupi haisidi nganna hogalasu thabok mayamsina thengini wai sitbaga taibaga sangi saje mu pisani imagi cha mu loni adu loibaga ne irujaraga laini ho khangjari oja chalasilao makhoi ani do wari sana raga lakminarami mafam adu yaure mapu mahaki mafam da thongni jarami aduga ngaihak arakpa mising adu yengduna famli saya hayengdi ai atopa kholamada chaloge haina khali mafam adu da kari no ai wari iba yaba khara thiraga tawsira haina khali Hoi, tawgadabani adubu oiroidaba waridi tawgunuko khangdida saya kari haigadabani aina thokpa adum tawragi thokpa nati oiroidaba thabakti nang tawganu aina haise phagi nate imagisu ichalgisu khalu Hoi, makhoi anigini aina khalise makhoi anina bu nungaijaradi aidi sirabasu yare aduna oiba yabrane nangbu luhongaroi hairo aigi saksidabu kanana pambidoini aidi khanbu khandrena kanadi halase horen nga haga khoida koithoro singjura kai no machase kuiri chataba chathora ga loiridana wari sana duna makoi ani do thoklakle aduga mayum maikai yaukre mathangi numitari khagemba atopa khulamada chatnana ba haiduna thorai mama ibe maso machanupi gi mawong adu nungsa thirami khagemba kari thabok noba nangna chatoisibo imadine Nangi khanbada yam waiko as ima ai kaisu tawrui ai chalukhige leina ai chalukhige ko khagemba khulgi hawa gari ngai famda thoklai saya su khagemba unaba nang hauraroi khanduna thuna chelai nangsu ngakta ngairamba yabani hekta thuna chenki lai su haraktana kamai khangduni yarise sina mateng khara oyu as phare sina nangi purit ona lebiraki Lerakanu pamdi numikani lerakthunu nangbo khulduda khangnaba miga lebra kabara lawraga legetabra halakpagidi ai tamba ngamde khangnabadudi amalei makhale kaigi lakpudo khangbra magi da punna leiduni aina paw haikrabani phare adudi ai sunongma thabak sangba matamda koithoraki haineringai aduda gari di lakpana hale phare adudi ayamuk chalukhige ko nungaina leiramo khagemba gari du kakhatkre saya khagemba na chakhibado ihang hangbagumna tawi khagemba larik ama puthoklaga mana lambi da uba khoding isille wari ibada maduna wakhal khara thokadra khalami masu tasengna khanpham amata khangdre atopa khuladu da hek yobaga magi marub lakpa hoida lai lakpa sumatomta mahi tambagi laibani lakpa nang yauredana lao chango aisu nang lakpa ngairamini chakamta jadri aisu lamsang lakpa ki kokase ngawuna loi makhoi ani changminarai nupa amasu leirami khagemba khangnau aigi yambagumani nanga una haningba nangna wari igi haibaduda yambase aina thawina kaurini mase mina masa khangnaraba wari puthokpa nupani nangna iba wari do mangonda piraga thadokpana phagani khale mina masa khangnaba miwei haibase araiba nate adudi yam nungai ba wani na
ꯏꯌꯥꯝꯕꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯅ ꯈꯥꯒꯦꯝꯕ ꯀꯧꯏ꯫ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯀꯧꯏ꯫ ꯑꯗꯣ ꯈꯥꯒꯦꯝꯕ, ꯋꯥꯔꯤ ꯏꯕ ꯍꯥꯏꯕꯁꯤ ꯄꯪꯏꯗ ꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨꯞꯁꯤꯟꯅ ꯏꯒꯗꯕꯅꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯏꯕ ꯄꯥꯝꯂꯤꯕꯕꯣ? ꯏꯌꯥꯝꯕ, ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯏꯌꯥꯝꯕꯅ ꯇꯥꯛꯄꯤꯌꯨ꯫ ꯁꯤ ꯏꯔꯒ ꯃꯤꯅ ꯄꯥꯝꯅꯅꯤ ꯇꯥꯅꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩ ꯇꯧꯖꯒꯦ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯃꯗꯨꯒꯤ ꯍꯤꯔꯝꯗ ꯏꯍꯟꯅꯤꯡꯉꯤ꯫ ꯐꯅꯤ ꯏꯌꯥꯝꯕ, ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ, ꯋꯥꯔꯤ ꯏꯕ ꯌꯦꯡꯕ ꯑꯣꯏꯅ꯫ ꯍꯣꯏ ꯏꯌꯥꯝꯕ꯫ ꯊꯧꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, ꯈꯥꯒꯦꯝꯕ, ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯐꯕꯅꯦ꯫ ꯅꯪ ꯃꯥꯒ ꯄꯨꯂꯤꯁꯇ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯊꯕꯛ ꯊꯤꯒꯦꯅ ꯑꯇꯣꯞꯄ ꯑꯃ ꯊꯤꯕꯅ ꯐꯠꯇ꯭ꯔꯣ? ꯀꯅꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯣ ꯅꯪꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯂꯥꯛꯄ, ꯁ꯭ꯋꯥꯏꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯣꯏꯔꯣ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯒ ꯂꯩꯕ꯭ꯔꯥ? ꯑꯁ ꯈꯥꯒꯦꯝꯕ, ꯇꯧꯒꯅꯨꯀꯣ꯫ ꯚꯨꯠꯀꯤ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯒ ꯀꯤꯖꯩꯀꯣ꯫ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯅ ꯏꯌꯨ꯫ ꯅꯪꯕꯨ ꯃꯥꯏꯕꯔꯣ? ꯚꯨꯠ ꯇꯥꯟꯊꯣꯛꯄ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯁ꯭ꯋꯔꯒ ꯌꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯅꯔꯣꯏꯁꯤꯀꯣ? ꯂꯥꯛꯄ, ꯀꯤꯔꯨꯅꯨ꯫ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯔꯥꯎꯖꯗꯣꯏꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯛꯑꯣ, ꯅꯪꯅ ꯑꯈꯪꯕꯁꯤꯡꯗꯨ꯫ ꯑꯁ, ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯗꯤ ꯑꯩꯗꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯃꯣꯏꯀꯣ? ꯈꯥꯒꯦꯝꯕ, ꯁꯨꯝ ꯈꯜꯂꯨꯅꯦ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯁꯣꯛ ꯑꯄꯜ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯁ, ꯅꯪ ꯁꯤꯃ ꯀꯤꯒꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯣꯁꯦ꯫ ꯊꯕꯛ ꯍꯥꯏꯔ ꯀꯩꯝꯇ ꯂꯩꯇꯦ꯫ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯗꯧꯔꯒ ꯁꯦꯜ ꯇꯥꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯗꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕꯒꯤ, ꯄꯤꯛꯄꯒꯤ ꯋꯥꯅꯕꯒꯤ ꯊꯕꯛ ꯂꯩꯇꯕꯩ ꯋꯥꯅꯤ꯫ ꯁꯤꯗꯗꯤ ꯈꯨꯜꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅꯅꯦ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯁꯨꯐꯝ ꯌꯥꯝ ꯂꯩꯅꯤ꯫ ꯌꯨꯝ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ, ꯎꯔꯦꯗꯅꯁꯦ? ꯃꯗꯣ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯁꯛꯁꯤꯗ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯑꯣꯏ꯫ ꯅꯪꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯍꯥꯏꯕ꯫ ꯂꯩꯅꯤ, ꯑꯩ ꯊꯤꯒꯦ꯫ ꯅꯪꯒꯤ ꯊꯕꯛꯇꯨ ꯁꯣꯏꯗꯅ ꯂꯩꯅꯤ꯫ ꯑꯗꯣ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯋꯥꯔꯤ ꯑꯃꯇꯗꯤ ꯄꯨꯊꯣꯛꯑꯝꯒꯦ꯫ ꯑꯩꯅ ꯁꯌꯥꯗꯁꯨ ꯑꯩ ꯋꯥꯔꯤ ꯏꯕ ꯆꯠꯄꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯏꯊꯣꯛꯈꯤꯕ꯫ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ꯫ ꯏꯍꯩ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯄꯨꯊꯣꯛꯂꯝꯒꯦ꯫ ꯑꯗꯨꯅ ꯂꯥꯛꯄ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯁꯦ, ꯅꯪꯅ ꯈꯪꯕ ꯋꯥꯔꯤꯁꯤꯡꯗꯣ ꯈꯔ ꯂꯤꯔꯛꯑꯣꯕ꯫ ꯈꯥꯒꯦꯝꯕ, ꯑꯩ ꯇꯟꯗꯤ ꯇꯟꯕꯅꯤ꯫ ꯋꯥꯔꯤꯁꯦ ꯂꯤꯕꯕꯨꯗꯤ ꯂꯤꯔꯒꯦ, ꯇꯥꯔꯣ꯫ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯥ ꯚꯔꯥ ꯁꯥꯟꯕ ꯌꯨꯝ ꯑꯃ ꯂꯩꯕꯅꯤ꯫ ꯀꯥ ꯃꯁꯤꯡ 9ꯅꯤ ꯂꯩꯔꯤꯕ꯫ ꯃꯗꯣ ꯃꯤꯅ ꯚꯨꯠ ꯇꯝꯅꯩ ꯍꯥꯏ꯫ ꯈꯔ ꯑꯃꯅꯗꯤ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯃꯤꯅ ꯁꯥꯞ ꯇꯧꯁꯤꯟꯕ ꯌꯨꯝꯅꯤ ꯍꯥꯏ꯫ ꯑꯈꯪꯕ ꯃꯤꯅꯗꯤ ꯂꯩꯅꯗꯦ, ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯄꯪꯀꯨꯏ ꯀꯨꯏꯕꯁꯨ ꯅꯠꯇꯦ꯫ ꯈꯔ ꯑꯃꯅ ꯁꯤꯈꯤꯕ ꯌꯥꯎꯏ, ꯈꯔ ꯑꯃꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯕ ꯌꯥꯎꯏ꯫ ꯑꯗꯣ ꯌꯨꯝꯗꯨꯕꯨ ꯁꯥꯞ ꯇꯧꯕ ꯌꯨꯝꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯊꯝꯃꯤꯗꯨꯕꯣ? ꯊꯨꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯄꯁꯨ ꯌꯥꯏꯗꯅ꯫ ꯃꯗꯨ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗꯨꯗ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯂꯩꯔꯨꯔꯦ꯫ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯂꯥꯛꯄ, ꯅꯪ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯍꯥꯏꯌꯨ꯫ ꯅꯪꯅ ꯎꯍꯧꯕ ꯈꯪꯍꯧꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯝꯃꯨꯅꯦ꯫ ꯈꯥꯒꯦꯝꯕ ꯂꯥꯏꯔꯤꯛ ꯑꯃꯒ ꯈꯨꯠꯂꯥꯏ ꯑꯃꯒ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯄꯅ ꯋꯥ ꯍꯥꯏꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯈꯥꯒꯦꯝꯕ, ꯑꯩꯁꯦ ꯂꯥꯏ ꯇꯤꯟꯁꯦ ꯍꯥꯟꯅꯗꯤ ꯊꯥꯖꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯉꯁꯤꯁꯨ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯎꯈꯤꯕ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯏꯃꯤꯠꯁꯤꯅ ꯎꯔꯤ, ꯀꯥꯎꯕ ꯉꯝꯗꯦ꯫ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯑꯩꯁꯨ ꯑꯀꯤꯕ ꯄꯣꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯈꯤ꯫ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯡꯕ ꯀꯧꯏ꯫ ꯑꯩ ꯀꯥ 3 ꯁꯨꯕꯗ ꯂꯩꯕ ꯇꯥꯈꯤ꯫ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯦ꯫ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤꯗ꯫ ꯂꯥꯛꯄ ꯃꯥꯅ ꯇꯨꯝꯗꯧꯔꯤꯕ ꯐꯃꯨꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥ 2 ꯁꯨꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯅꯣꯛꯄꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯐꯛꯂꯥꯡꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯅꯞꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯛꯄ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ꯫ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯈꯨꯑꯣ, ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯆꯦꯡ ꯍꯥꯞꯄꯤꯌꯦ꯫ ꯊꯣꯡꯗꯨ ꯂꯦꯞꯇꯅ ꯀꯟꯅ ꯀꯟꯅ ꯑꯗꯨꯝ ꯊꯤꯜꯂꯛꯏ꯫ ꯂꯥꯛꯄ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ, ꯂꯣꯏꯗꯣꯔꯦ, ꯆꯦꯡ ꯍꯥꯞꯆꯤꯜꯂꯤꯌꯦ, ꯑꯗꯨꯒ ꯊꯣꯔꯛꯑꯒꯦ꯫ ꯊꯣꯡ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯛꯄ ꯆꯦꯡ ꯍꯥꯞꯂꯝꯕꯗꯨ ꯐꯠ ꯊꯝꯂꯒ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ, ꯃꯤ ꯎꯁꯤꯠꯇꯕ꯫ ꯂꯥꯛꯄ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯉꯥꯡ ꯆꯍꯤ 8 ꯁꯨꯔꯕ ꯑꯃꯒꯤ ꯈꯣꯡꯎꯞ ꯑꯃ ꯂꯩꯔꯝꯃꯤ꯫
ꯈꯣꯡꯎꯞ ꯑꯗꯨ ꯍꯥꯃꯨ ꯈꯔ ꯇꯩꯕꯒꯨꯝꯅ ꯑꯉꯧꯕ ꯃꯆꯨ ꯑꯗꯨ ꯌꯥꯝꯅ ꯃꯝꯁꯤꯜꯂꯤ꯫ ꯂꯥꯛꯄ ꯃꯥꯒꯤ ꯀꯥꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯟꯖꯥꯎꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯈꯣꯡꯎꯞ ꯑꯗꯨ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯅ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯁꯨ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯂꯦ꯫ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯨꯝꯊꯗꯨꯅ ꯆꯠꯂꯨꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯨꯡꯗꯨꯗꯤ 11 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯀꯔꯤꯝꯇ ꯇꯨꯝꯗ꯭ꯔꯖꯥꯠꯂꯣ? ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯥꯟꯅꯍꯟꯗꯨꯅ ꯊꯝꯃꯤꯁꯤꯕꯨ ꯑꯉꯛꯄꯅꯤ꯫ ꯂꯥꯛꯄ ꯑꯃꯨꯛ ꯍꯤꯞꯊꯒꯦ ꯇꯧꯕꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯆꯥ ꯑꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯄꯨꯡ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯂꯥꯛꯄ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ꯫ "ꯑꯣ, ꯀꯅꯥꯅꯣ?" ꯈꯨꯝꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯊꯣꯡ ꯑꯗꯨ ꯂꯦꯞꯇꯅ ꯊꯤꯜꯂꯛꯏ꯫ "ꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯑꯩ ꯊꯣꯡ ꯍꯥꯡꯕ ꯉꯝꯖꯔꯣꯏ." ꯊꯣꯡ ꯊꯤꯟꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁ, ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯈꯪꯅꯤꯕ ꯃꯃꯥ ꯃꯄꯥꯗ ꯊꯤꯅ ꯆꯩꯈꯤꯕ꯫ ꯂꯥꯛꯄ ꯁꯥꯎꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯀꯥ ꯑꯅꯤꯁꯨꯕꯗꯨꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯃꯟꯃꯟꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ, ꯊꯣꯛꯂꯛꯇꯦ꯫ ꯃꯄꯥꯟꯗ ꯀꯥꯗꯨꯒꯤ ꯅꯥꯀꯟꯗ ꯈꯣꯡꯎꯞ ꯈꯔ ꯊꯝꯕ ꯎꯏ꯫ ꯃꯗꯨ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤꯅꯤ꯫ ꯑꯩꯕꯨ ꯉꯔꯥꯡ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯕ ꯌꯥꯍꯟꯗꯕ ꯈꯪꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯊꯣꯔꯛꯇꯦꯅꯦ꯫ ꯂꯥꯛꯄ ꯈꯣꯡꯎꯞꯁꯤꯡꯗꯨ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯟꯖꯤꯜꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯇꯣꯛꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯀꯥ ꯑꯅꯤꯁꯨꯕ ꯔꯣꯝꯗꯒꯤ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯀꯥ ꯕꯔꯥ ꯁꯥꯔꯤꯕ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯪꯒꯤ ꯀꯥꯗ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯃꯤ ꯂꯩꯅꯗꯕ ꯀꯥꯁꯤꯗ ꯂꯥꯛꯏꯁꯤꯕꯣ?" "ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯀꯥꯁꯦ ꯈꯔ ꯂꯥꯞꯅ ꯂꯩꯅꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝꯅ ꯂꯥꯡꯉꯤ꯫ ꯃꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯀꯣꯛꯀ ꯉꯥꯎꯖꯩ꯫ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯍꯟꯗꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯆꯩꯒꯦꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯊꯣꯔꯛꯇꯦ꯫ ꯏꯕꯨꯡꯉꯣ, ꯀꯥ ꯑꯅꯤꯁꯨꯕ ꯑꯗꯨꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ꯫ ꯅꯪ ꯋꯥꯔꯤꯁꯦ ꯈꯪꯉꯝꯃꯔꯣꯏ꯫ ꯃꯗꯨꯗ ꯑꯉꯥꯡ ꯈꯔ, ꯑꯍꯜ ꯈꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯡꯃ ꯁꯣꯏꯕꯗꯒꯤ ꯀꯥ ꯑꯗꯣ ꯃꯩ ꯆꯥꯛꯈꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯏ, ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯪꯒꯤ ꯀꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯈꯥꯗꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯦ ꯚꯨꯠꯀꯤꯅꯤ ꯍꯥꯏꯔꯣ?" "ꯄꯥꯕꯨꯡ, ꯑꯩꯗꯤ ꯂꯥꯏꯇꯤꯟꯒꯤ ꯋꯥꯔꯤꯁꯦ ꯄꯥꯛꯅ ꯊꯥꯖꯗꯦ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ." ꯂꯥꯛꯄ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯥꯛꯄ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯀꯅꯥꯅꯣ?" ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯏ꯫ ꯂꯥꯛꯄ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯃꯥꯅ ꯉꯁꯥꯏ ꯂꯪꯊꯣꯛꯈꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯛꯄ ꯄꯥꯈꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯦ꯫ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯄꯥꯈꯠꯅ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯥꯒꯤ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯇꯞꯅ ꯃꯇꯣꯝꯇ ꯍꯩꯗꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯈꯨꯠ ꯑꯅꯤꯈꯛ ꯊꯤꯡꯀꯠꯄ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯂꯥꯛꯄ ꯄꯥꯈꯠꯃꯟꯕꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯦꯛ ꯍꯧꯒꯠꯄꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯁꯠ ꯌꯣꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯨꯄꯥ 5,000 ꯊꯅꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯀꯅꯤ." ꯋꯥꯗꯨꯗ ꯂꯥꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯈꯥꯒꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯦꯟꯀꯠꯂꯛꯈꯤ꯫ ꯂꯥꯛꯄꯗꯤ ꯋꯥꯔꯤ ꯂꯤꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯂꯤ꯫ "ꯂꯥꯛꯄ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ꯫ ꯑꯩ ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯒꯦ." "ꯈꯥꯒꯦꯝꯕ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯃꯗꯨ ꯈꯛꯇ ꯚꯨꯠ ꯇꯝꯅꯕ ꯅꯠꯇꯦ, ꯀꯥ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯝꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯃꯤꯅ ꯁꯥꯞ ꯇꯧꯁꯤꯜꯂꯤ ꯍꯥꯏ꯫ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ꯫ ꯀꯥ 7 ꯁꯨꯕꯗꯣ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯦ, ꯊꯣꯡ ꯑꯗꯨꯝ ꯂꯣꯜꯂꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯆꯪꯍꯟꯗꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯗꯨꯒꯤ ꯀꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯈꯥꯒꯦꯝꯕ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯠꯇꯕ ꯑꯣꯏꯅ ꯏꯌꯨ꯫
Nang khudongthiba lambi asi changsinge haina khanganu. Lakpa, aina khanjaba manglana male. Kaishu tawra, ai hayeng mafam aduda chatluge. Ado, aina yamna ngaklibadi karigino. But aduna thongjida senthana mo haido. Angakpani, mina saba bula. Natraga nangbu yumbu aduna nangbu kihalibra. Madudi mande, yumbu do, magi kadagi mapala namana thoktabani. Aina thong hangtoklubusu magi kado adum thonglole. Aishu madugi matungdadi ngaklibani. But makna senthana mo haibadudi kanana ngaklu. Wari amadi leirambatai. Soidana leiramgani. Amtadi ai chattuna yengluge. Lakpana fanakana hairabasu khagembana yakhidre. Mathangi numita khagemba mafam adu koihang hangduna laklami sor sangna hontharaga changlai. Kana lege? Pabung khomba leitabro? Bungo, kana oirabano? Paba, ai wari amata pabungga sana ningduna lakpani yagadra. Yani, changsi. Makoy ani changminarai. Kari wari tanasi haibano ibungo hekta hayo. Pabungi kabara sibu butamne haisiba chumbaro. Yengbadadi yam nali, yam phase. Khangdre da ibungo. Khara manadi nungai hai, khara manadi butamne haiduna. Sidabi, gyan gamta tadre. Ado oiraga karigi yum sibu sidok tribano. Yumsi sidok pane hena pharoidra. Mado araiba nati. Ai suki na kina mafam asida lairabani. Nongba aigi thongjinda chithi amakhak thelam. Maduda yum ase thugairabadi ai soidana sigani hai. Ai suki bana warabasu wana lelibani. Adugu baba kari pamai sijanaduna thabaksing ase loisingani. Madudi khangbibra. Madumadi ai khangdre. Aidi ahalsu oiredo. Phare babu. Ado babungna thengnakiba ukiba. Asengbo wari khara libiba yagadra. Natragana kasing asida leiramba miyoisingna lirakpa. Hairakpa warising oirabasu kharata libiyo. Karigino ibungo. Kaishu maruoibidi nate. Aina sum khangningduna tawjabani. Yardemta libiyo. Phare. Aina akhangba khara lirage. Ka mari subada nupi amakhak leirami. Mana ka ahum suba asida makhol yamna tai hai. Aina asengbo warisingdo lirabasu madi thajade. Thajade haiduna dum laiki. Nongmadi mahak ahing aduda chenthoraki. Aduga aigi thongda kanna thilaki. Pabo, thongam ta hango. Pabo, ayam kiri, thongsim ta hango. Khomba thongdo hangtoi. Bema, kari tawrage nangbo. Pabo, ai mafam sida leiba pamdri. Ai yumda chatninge. Hojikmak aigi mating amta pangbiyo. Bema, matam sisu yamna theng. Ngasi simadi khangminarasi. Hayeng oina ningthina chatpana pharoidra. Ai madugi pangal leitre pabo. Kanano masak khangdabi nupi amana aibu tumlingaida aigi khongda chinge. Aduga ibo hatke haina tawi. Masaksu ude. Pabungna haibadu chumi. Ai thawaise mangdrigaida. Ai chalhaudaba yadre. Phare. Ngasigi oinadi aigi kaasida punna leiminarasi. Hayeng ne kari no khanarasi. Khomba makhadana mu hairai. Mathangi numitadi nupido khudaktuda chatkre. Mata sunate. Numida aduda nupa amasu magi kada matomda thori yanduna leirami. Magi marambudi aishu khangdre. Mana haisu hairakide. Adubu cherola madi iduna thamlami. Cherola adubu kari haina iramlibano. Kari su thoidopa iramde. Magi imung manuga saunai haina khak irambi. Pabo, masina taba topa wari leitabra kharaga libiyo. Ibungo, pabo ngasigidi makhatana liba ngamlara. Hayeng amuk lao maduna pharani. Hoi pabo, ayaujarage. Khagemba chatkre. Yumda hek yobaga mahak larik adu puthoklaga iba hawraklami. Tangkhai amamuk loisilakadawre. Ahing adu mahak wari makha taningmana langtakne. Pothapam khanglamde. Hek nonganbaga hekta chatkre. Mana lakpadadi yum adu thong phawba hanglamdre. Mahak anakpada cha thaktuna leirami. Thong he hangtorakpa ubaga lai. Ibungo, ngantana. Ai warisingdo khangningmanduna hekta chelaklibani. Lao, changsi. Ngahakta pham. Ai thaba khara loisinge. Aduga ligi. Khagemba phamduna ngairi pungkhai amamuk hele. Ahalado lakle. Ibungo, karigino nangna warising asibu yamna khangningliba sibo. Pabo, aise wari iba nupa amani. Wari amata puthoke haiduna lakpani. Yaradi ngarangi warido makha chathabiyo. Khomba sor sangna hontharaga. Wari di libagi loiba nayo. Yamna yamkre. Nongma matai manao ani khak leiba laki. Makoy ani yamna nungsinaba sumal adubu khanghaude. Mathangi numita nupaduna magi nupido hatuna leirami.
ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯀꯞꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯕ ꯂꯥꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯈꯤ꯫ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ." "ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ?" "ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯤ, ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯈꯣꯝꯕ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯅꯣꯛꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯁꯨ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ "ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯁꯤꯃꯗꯤ ꯀꯥꯁꯤꯗ ꯑꯍꯤꯡ ꯂꯦꯟꯖꯒꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯆꯠꯈꯤꯒꯦ, ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ." "ꯐꯔꯦ ꯐꯔꯦ, ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ?" "ꯑꯩꯁꯨ ꯈꯪꯗꯦ ꯄꯥꯕꯨꯡ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯖꯔꯝꯕꯅꯤ, ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤ ꯃꯦꯜꯂꯛꯄꯅꯤ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ." "ꯐꯔꯦ ꯐꯔꯦ, ꯇꯞꯊꯧ, ꯃꯄꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯊꯣꯛꯍꯟꯗꯕ ꯑꯣꯏꯁꯅꯨ." ꯈꯥꯒꯦꯝꯕ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ "ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯍꯥꯟꯅ ꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏ, ꯃꯥꯅ 7ꯁꯨꯕ ꯀꯥꯗꯣ ꯀꯅꯥꯁꯨ ꯆꯪꯅꯗꯦ ꯍꯥꯏ, ꯀꯔꯤꯒꯤꯅꯣ?" ꯋꯥꯗꯨꯗ ꯈꯣꯝꯕ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯌꯧꯈ꯭ꯔꯣ, ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯉꯝꯂꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ, ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ." ꯈꯣꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯃꯈꯥ ꯏꯁꯤꯜꯂꯤ꯫ ꯂꯣꯏꯕꯒ ꯑꯃꯨꯛ ꯈꯜꯂꯝꯃꯤ, ꯋꯥꯔꯤꯁꯤꯗꯪ ꯍꯩ ꯍꯦꯜꯂꯦ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯇꯁꯦꯡꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯒꯅꯤ, ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯑꯍꯜ ꯑꯗꯨꯅ ꯀꯥ 7ꯁꯨꯕ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ? ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩ ꯂꯣꯟꯅ ꯆꯠꯇꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯒꯠꯀꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯈꯥꯒꯦꯝꯕ ꯈꯟꯗꯨꯅ ꯂꯦꯜꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯥꯒꯦꯝꯕ ꯑꯍꯜ ꯑꯗꯨ ꯎꯅꯕ ꯆꯠꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯑꯣꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯇꯥꯕꯒ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯆꯦꯟꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯤꯡ ꯄꯩꯐꯝ ꯊꯝꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯄꯨꯡꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯄꯨꯡ 11 ꯇꯥꯔꯦ꯫ ꯃꯤ ꯄꯨꯝꯕ ꯇꯨꯝꯅꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯈꯦꯠꯂꯤ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩ ꯑꯝꯇ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯈꯥꯒꯦꯝꯕ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨ ꯂꯥꯞꯅ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯉꯛꯅ, "ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯑꯣꯏꯔꯖꯥꯠꯅꯣ?" ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯍꯜ ꯑꯗꯨ ꯀꯥ 8ꯁꯨꯕ ꯑꯗꯨ ꯁꯣ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯈꯤꯕ ꯎꯏ꯫ ꯃꯗꯨꯗ ꯈꯥꯒꯦꯝꯕ ꯄꯨꯡꯉꯛꯏ꯫ ꯃꯥꯁꯨ ꯊꯨꯅ ꯈꯣꯡꯂꯩ ꯊꯨꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯥꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯏ꯫ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯪ ꯀꯌꯥ ꯑꯃ ꯀꯤꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯊꯣꯏꯕ, ꯏꯄꯥ ꯂꯥꯛꯏ, ꯁꯦ ꯍꯧꯒꯠꯂꯨ." ꯈꯥꯒꯦꯝꯕ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯃꯈꯥ ꯇꯥꯅ, "ꯊꯣꯏꯕ, ꯏꯄꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯃꯁꯦ ꯏꯄꯥꯒꯤ ꯋꯥꯁꯛ." ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯀꯅꯥꯅꯁꯨ ꯊꯧꯁꯥꯕꯤꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯈꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ, ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯁꯤꯡ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯩꯅ ꯅꯣꯡꯃꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯈꯥꯒꯦꯝꯕ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, ꯐꯤꯕꯝꯁꯤꯗꯤ ꯌꯥꯝ ꯂꯨꯔꯦ, ꯃꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯩ ꯃꯩ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯈꯥꯒꯦꯝꯕ ꯑꯃꯨꯛ ꯌꯨꯝꯒꯤ ꯁꯤꯡꯄꯩꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯩ ꯊꯥꯅꯕ ꯊꯥꯎ ꯑꯃꯗꯤ ꯂꯩꯔꯝꯂꯦ꯫ ꯍꯦꯛ ꯊꯣꯛꯂꯛꯀꯦ ꯇꯧꯕꯒ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯕ ꯎꯏ꯫ ꯃꯥꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯆꯠꯄ ꯀꯥꯁꯤꯡ ꯑꯗꯨ ꯃꯈꯣꯜ ꯑꯃꯃꯝ ꯇꯥꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯀꯥꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯒꯦꯝꯕ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯒ ꯍꯦꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯊꯣꯡ ꯀꯥꯎꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯥꯁꯨ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯀꯉꯥꯎꯅꯅ ꯆꯦꯜꯂꯛꯏ꯫ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯤꯍꯥꯠꯄ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯂꯤꯕ?" "ꯄꯥꯕꯨꯡ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇꯦ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯇꯧꯕꯤꯈꯤ? ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯑꯩꯅ ꯋꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯈꯤ, ꯑꯗꯨꯒ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯎ꯫ ꯅꯪꯒꯤ ꯅꯆꯥꯗꯣ ꯁꯤꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ꯫ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯖꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯟꯕꯤꯌꯨ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯒꯤꯗꯃꯛꯇ ꯆꯝꯖꯔꯕ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ." ꯃꯤꯌꯥꯝꯗꯣ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯅꯔꯛꯂꯦ꯫ ꯑꯍꯜ ꯑꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯍꯜ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯌꯥꯝꯗꯣ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯧꯊꯣꯛꯅꯔꯒ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯅ ꯑꯣꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯤꯌꯥꯝꯅ ꯈꯣꯝꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯂꯩꯇ꯭ꯔꯕꯗ ꯅꯥꯏꯇꯣꯝ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯋꯥꯔꯤ ꯏꯕ ꯂꯣꯏꯔꯦ꯫ ꯊꯧꯕꯒ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯄꯤꯔꯒ ꯐꯣꯡꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯃꯤꯅ ꯃꯁꯛ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯝꯕ ꯈꯨꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯅꯔꯛꯂꯕꯅꯤꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯁꯨ ꯃꯥꯒꯤ ꯄꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯌꯥꯁꯨ ꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯦ꯫ ꯈꯥꯒꯦꯝꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛꯀꯤꯗꯃꯛꯇ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯃꯅꯥ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯒꯤ ꯂꯧꯁꯤꯡꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯏꯕ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯥꯏ ꯄꯥꯛꯅ ꯃꯥꯒꯤ ꯈꯨꯜꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯅ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯖꯕꯗꯨꯕꯨ ꯄꯨꯕꯤꯔꯝꯃꯤ꯫ ꯁꯌꯥ ꯑꯃꯗꯤ ꯈꯥꯒꯦꯝꯕꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯔꯤ ꯁꯦꯝꯒꯠꯈꯤꯔꯝꯃꯤ꯫